mayamni mafamda karigumba pausel ama pudana laksari madudi better health diagnostic Kwakeithel Bazar near Axis Bank da leiba laboratory asida lagliba August ki date 23 thangjelumi asida nomagi oiba free medical camp ama pangthok chagadawri maru oine thuiba lanasna maram oirega hakchangni anaba layong kaya ko amsinbana thamnaga nomagi jara tanni maru oi khanjeliba chingna sinira free camp sinjela masida kanagumba amataga mari lenazabi aduga medical camp asida OPD gi oina medicine gi meat gi oiba specialist doctor kaya amasu saruk yazarani amadi makhal makha kaya gi testing haibadi sugar test liver test kidney urine ECG na chingba fawda mayam gi damakta free da test to bagi khudong chabadu pije loina na hidak sing su lemna pijagadawri hairiba free medical camp asi ayuk ki pung 8 tagi nungthil gi pung ama fawa pangthok chagani maram aduna mayamna matam chana lembiratuna free medical camp asibu saruk yabiu maphamna Better Health Complex Kwakeithel Bazar near Axis Bank